Saknaraiba Seisakpa Suren Leikhidre Manipur gi Saknaraiba Seisakpa Suren yumnam ngarang masagi anaba mana maram oiduna Leikhidre mahak matam sangna masagi anaba mana maram oiduna laikan ramlaba matung masagi yumda leikhidavane mapan lamda layang luraba matung haksangi phibam khara phagalakpadage Imphal da amuk puraktuna Asian Hospital da matam khara laikan rakhibane Leikhidreba Seisakpa Suren sahi 38 sukre mahak Thobal district ki manung chanba wangjing wangkhai leiko leikai dage yumnam ibo pisak amasung yumnam ongbe momon ani gi machanupa ne machil manau nupi ama amasung nupa mari punna manga gi manung de iton ton bane mahak na leikhidabada mahak ki loina bi amade machanupa ani lehore mahak na hinglingai da changdam na pham leitaba thamoi sina marol thoklam laba punsigi asana asumasum tam haurabe nangi changhi manam na chingba miyam na yamna pamna khiba isai kaya saklam khe mahak na leikhidabada ol manipur matam isai kanglob amik ke maikei digi awaba phongdorok le sangai festival mapung pha na napandam da department khuding makta suti loba thingkhre hauki ba chahi ani rom pangthok tona lakraba manipur sangai festival chahi asigi november 12 dagi 13 phauba pangthok kodoriba se hena chawba masung mai pak na bagi damak akan ba thabak lokhat pa hokre festival asi hena chawba masung masak thokna pangthok na bagi thaurang oina manipur government ki department khuding maki official sing festival asi loiba phauba medical ground natana suti loba masung station thadokuna satpa thingkhre hiram asigi matang da manipur government ke chief secretary dr rajesh kumar no office memorandum ama thokre khulai paiduna ihau sagat pada natana kalam na leibak thugai na ba honabagi mami tarak le biren khulai paiduna ihau sagat pasing khakta natana kalam paiduna leibak asi thugai na ba honabagi mami tarak le maram asina section ba mathau tari haibaga loina na afaba leibak ama state ama sagat pada aikhoi masel punsinda na waithokloi haina chief minister n biren na phongdokre wafam asi ngarang leingak na sinduna ahanba manipur rifles ki parade ground da pangthokiba rastriya Ekta Divas National Unity Day ge thauram da phongdokhiba nei Lukanan Khetri mayumna taraga mari suba Mr International da ahanba runners up tarak le Philippines ki Quezon City ge Kiwau da ngahan pangthokiba taraga mari suba Mr International da Manipur ge Lukanan Khetri mayumna ahanba runners up ke title phanglakre changdam na basida mahang na India ki mahut sinduna saruk yakhiba nei loina na competition asida tongan balaibak singdagi contestant kuntraga manga su saruk yakhe taraga mari suba Mr International da ahanba runners up ki title phanglakraba mahak Manipur ge Saknaraiba filmmaker model amasung lyricist amani loina na haukiba kumja 2014 ge October thada release tawkiba asengba saktam haiba film asida su direction pi king mak thangmang haukip ki bail application court na kakhat khre Government of the People's Democratic Republic of Kukilen Kaubalup ama nau na semdu na lupa sige president ni haiba mak thangmang haukip na matam kharagi matung da Manipur da Kukilen demand taw na bagi ay na yada ba maong da sangsin bada natana kanglup phurup singi marakta nungay na da ba thogdok thoglak pa yai haibagi da mag jail da thamlaki ba accuse asigi council na bail application langkhalak pa da Special Judge Imphal West na kakthale hai na open court na laukthokre Gujarat ki Cable Bridge tatpadam yoi chamaga nifumathoi sire chamaga humbudraga taret kalhaure miyoi mapan phare India da kumsing 1977 dage 2017 fawda thong lisingani ga chama kuntra ningkhai khe Gujarat ki Morbi district ki manung chanba machu turial gi matakta saba Cable Bridge ngaha numidang wairam pung 3 minute kuntra rom tabada tatpadage thong matakta satha puja saruk yabam yoi chamaga nifumathoi sire aduga chamaga humbudraga taret na kanba ngamkhre paw asigi matungina British matamdagi saramba ariba thong adu handakta nauna semjilaba matung hangdokhiba nei thong adu miyoi chamaga kunmanga khaki arumba puba ngamba nei adum oinamak chatha pujaga mari leinana nupi angang yauna miyoi chamnga rom thong adu da tongsinbadage arumba puba ngamdabadagi tatkhiba oiramba yai haire thogdok asina India pumbada thamoi sohanbada natana Prime Minister Narendra Modi na awaba phongdokre loinana Morbi da Prime Minister masamak satuna awang bathake mifam ama pangthoktuna yengsinbagi thoram chatharagani haire Leikhidre ba imung manunggi miyoi singda ex gracia oina lupa lakh mari aduga asokpa singdena lupa lising yangkhai piragani haina state laingak na laukthokre nakalamarом da Prime Minister Narendra Modi na su khudong thiba thogdok adu da Leikhidre ba singi imung manungda ex gracia oina lupa lakh ani piragani laukthokre haire India pumbanikan khiba thogdok aduga mari leinana miyoi mapan police na fagat khre fagat khraba miyoi sing adude
thong adu bu semjin sajin bagi thabak chathakhiba Oreva company gi manager thong adu lanthok lansin taunaba ticket ka khiba made collector ani thong adu bu sem sabagi thika laukhiba collector miyam bu ngak senaba mathau tawhan khiba security guard ahum ni haire aroi bada tabi ri bapum namak pu thagat chare